Kai lại mà san tăng nạc kì thôi chứ korong ngan mà kuman thôi aramai tengon gilu sing puren korong ngan mà kuman bu NIN này ta maram lai tana kai gi me gi tang humda kai ukok wakok tana kai gi praja soe haiduna haiba lan phamdu da haitar Maitai gi silinau soklak labada Maitai gi lairiba yumsing mai tharabada kai lairi haiduna thengnagi ba dum laba korongan ba khuman ramai tengol ge lusing puren korongan ba khuman bu kai gi maram naitana kai me gi tang hum nei horaga kai kuki narco terrorist singsina thausil lama ga loina satharakiba Landuna maram merkanda koi na watek thangtek ko utuk watuk paraga thengna kiba dum laba lan ni matam de horakanda matang matung na moina sophisticated weapon adagi ke nasingba rifle na singba fire kanda khong ne hekta landar ko matam da koi double barrel single barrel isagi license na mayong na duna lakiba potubu hojikta tawwe yarni Manipur government amadi India government of India na NIN na koi gi koronga ma khuman gi mathakta NIA case mayam panjalakpa mangonda dangnatana rambai gi khulngai ba tengoloi sing amadi khulngai ba sing je pha ba punba adagi case mayam ma panjan bi ba mayam je si matau karamna mama sing oiba mama kaya amana khang kya khang do lai gidage adagi simain sung khunga ko singje amamam toina phaba punba adagi ramai tengoloi sing phaba punba enai nam ngahalitana kokhatana sumon tharaktana korongan khumanju kai kaubagi public ta cherol na singma thadorei basa masi simaina khoi bu moral down oina ba tungi future da koi gi mathomang khangdana Laiginabagi Odamakak, Adagi, Horeba, Nahasing, Labaku Nusijaba, Labaku Nusijadana Toleba, Nahaka Yamagi, Lambi Lamanga Gadawa, Adagi, Lambi se, Paina Sakibagi, Yabagi Lambida, Manipur Gomen, Amadi, Yagomen, Silaba Posa, Masita Sing, Lava Tivani, Adana, Imai Bell, may Amse, Masasing in the lady, city, Isasing da, Makalam the case Panberoi. Korongan makumanda case panbiaroi phabasu yaroi punbusu haiduna mongsangai koi haranga thongdagi horaga mongsangai apunba maira paibi lupna khutta maira paiduna khutta ketan paiduna yaningdaba kya ga loinana koi phalau laubagi mamiduni maya wangang de sudum aminasi ko ai usarak ha Ima sing je nungsi em na Kado bani, puthol kado bani. Hindi sabihin mountain da, tamang sumasan kiba, isa kaman kuma
hai chứ là đi à rồi One, okay, karena tapi 1, 2, 3. Mau go. Hunna Praisa sini matanda India sekarang amati Manipur kobe mena akan bereaction case maya palai basi mama ibu puna mengna. Hunna Praisa sini matanda akan lakan bereak maya palai basi mama ibu puna mengna. Hunna Praisa sini matanda India sekarang Manipur sekarang akan lakan bereak maya palai basi mama ibu puna mengna. Korong apa isada inaya na semua tarakna akan baik maya palai basi kudak tak ya satu kata bani korong amgi matakta inaya na semua tarakna akan baik maya palai basi kudak tak korong amgi matakta akan baik maya inaya na palai basi kudak tak 57 mountain da thamak chubojan ki ba kaman kumabu athubda 57 mountain da thamak chubojan ki ba kaman kumabu athubda 57 lai ma kong yar me da thamak chubojan ki ba kaman kumabu khudakda Manipur ri apaspa Manipur ri apaspa Manipur ri apaspa Lokho kada bani Manipur ri apaspa Lokho Manipur ri apaspa Lokho Manipur ri apaspa Lokho kada bani Nuôi mèo lẩu gãy thằng lẩu đi. Buồn lạc cho ta đi. Adone koige me kitang ahumda thengnagi bido mayam jani jang ngani bako me kitang ahumda thengnagi bise photo amda lobi se kusukla amta yawgi de sumna khaki koigi oko mafam dura leiramba wana singba saina singba taunana thengnagi bine matamda de moina ko sophisticated weapon je adum police tagi mullaga phawda moina khoida kapakhiba doglaba yam sathiba terrorist ki thong khoi kutki narco terrorist singina khoida adumati miot mi sa thareba sidadi moi kem haiba ngamde natra ado akoina moina khulai pai re aduna akoina thengnagi bidu license ngakthane ba double barrel single barrel ko masam sai license na thengnagi ba ngatani matamda ado adu do hojikta nauna na khoi NIA naga khoi ki government of Manipur, government of India, central government sina hojikta mama thawai khobak ta haptuna adagi mama lebak masijaba mayam amna tholakuna matamda akhoi ki silinau sing sokpe aroi CHL sing sokpe aroi adagi matuna ma sokpe aroi hena sangjal ga thengnagi sing do hojikta atatai oina khoi ki khulngai ba sing namadi aramai tengoli luching pore koronga ma khomanda sumon ka tharaktana case me amaga panjadna tawise masi laiba yam chi masi tasengna handokadong ne ba masi dana tana koi aramai tengoloi sing da su ngal kan NIA sina pakalan ba thukalan ba kokhat pa tawse masi tawbi gano ba masi na khulna pa sing da su mana tawse tawbi gano tumgi future ki khallaga tawoi da bane ba naha ke ama lana lamjing gi ai naha ke ama lana sakhi bi ai ko aduna masi yam thuna government of Manipur government of India na athu matamda masi hadokpiyo kathakpiyo aduga akhoi maleba ki kholak pai base leibak sugu ni sijaba degi soi ba paliba matamda da ko adu kanimai tholake bi koi volunteer amani akhoi student amani akhoi adagi akhoi chamna lining license gi namak leijaba group amani youth organization ne ko aduna masi yam thuna solution pu bi roi tare ko imai ben sing me amna su me amni nuksira imai ben me amna su khoi gi pulngai ba amadi aramai tengol luching pure namadi aramai tengol ma thakta siriba singje tamiba singje yaning de habagi me am puna khongjang changjan mi bani mina bani em jai pare me